ngasi numida weram phong khiba tungan manipuri si phong singdigi amasung thokiba thawdo wathok singdigi maruebi I pausung khonga saraga Manipur top channel gi maike digi myamna thamjagi ahanbada ngagi mela yauridaba leite ningba thungdaba warobadagi laingak to oinabani Fishery Foundation Union ngami singna khawrang na ngaijaba lupa crore samaga kunga mapan NCDC na sanction tawbiraklaga ngami singi makhutadi yaudri masina maram oiraga ngami singi marakta warauba khara yaubadagi hayengi ngagi melada yauroi habisi warauduna ningba thungdadana laingakta oinajabani ngagi mela soidana saruk yagani haina Fishery Foundation Union Manipur gi maikedi phungdorakli Babu Parada Labor Sina Manipur State Unit ki office ta pangthok pau gi mifam asida Union asigi chairman Moirang Tem Tombina hai hiram asigi matangda Chief Minister ga aiga unaduna ngami singi senpham asi sanction tawbina bhaijakre CM nasu masigi damak miyam tinba mafam singda lupa crore 18 sanction tawragani haina laukthokhibaga loinana ngami singna sunaba pibinaba taksinki madugi matangda CM nasu kana honari ngami singi damakta CM na makhoigi senpham sing suna piroi haibe lekti CM na hana thajaba pikre masigi damakta CM bu ikai khumnabu usari taseng na hairabada Manipur gi miyam mapandigi nga pusilak laga sabani madusu unna yomlaga pusilak pa nga sing adugi muhutta sel oina pukhibani masigi matangda lenga sina yamna kana honabadagi mapandigi nga leibada Manipurna sahi ama lupa crore mari Satlamba adu haujikti lupa crore ani kan mangamle haiki sahi mari makhairom surok labalenga sina haujik phawbada beneficiary sawanga kunga marida lupa crore 19 state cooperative bank ki khuthangda ngami singda loan pikre covid ki haujik leidiba phiba misida nga faraga yonfam leitaba nga siba kya yorakpadi awaba leibana maram oireduna ngami singna laukhiba loan gi senpham adugi interest adu lainga na khajitang yengbiragadi ngami sing sor hongani masigi matangda lenga asna miyeng ama thambinaba appeal tawbaga loinana CM na ngagi mela haudokliba singagi ising isaw thoknaba honabani aduna yariba makai aikhoigi ngami singna lainga na piriba khudong saba sing adu launana ba honasi aikhoi amaga paw phongdoknaduna nungsinana lainaba honasi haina sumang makhata na phungdoki atopa pawamana bi gamnom gi numai kapna bigi thaudok mari lainana fakhiba miyoi sing misam ngaktani imung manu bi gamnom da thokiba numai kapna bigi thaudok mari lainana Imphal West Commando amadi Assam Rifles na October 15 da fakhiba singsit saigolun singsit amadi henmulun misau misam ngaktani haina imung manungi maikedi phungdorakli hiramasi mari lainana ngasi Manipur Press Club ta pangthokiba press conference amadi imung manungi maikedi phungdokibada Commando amadi Assam Rifles na fakhraba miyoi ahum asi KNF en ga mari lainati makhoi bular hulobasiga mari lainai habigi khudam sangda madu police department imung manung amadi miyamda singdo makhoina party adu da karamba matamda yauki amasum bel natraga CS number kayano makhoina party adudagi yauki habigi mari lainaba photo na singba evidencing leibara haiba wafam thamki asumbadi miyoi ahum asina bi gamnom hairiba mafam singa sida satkiba leiti mafam asi kadaida Leibano haiba phawba khangde Miyoi sing adu gamnom area da leiba miyamda masak khangbara natragana karigumada ukhrabra haibigi police na thigatriba karigino haki asengma mara leiba miyoi sing phaba ngamdraga mara leijadaba misam sing phaba haibisi aranmani misam sing bu maral sibigi muhutta asengma mara leiba sing adu thidoktuna phawaki loinana Manipur leidiba CSO singna hiramasigi matangna miyeng sangbinabasu appeal tawki haina paw sina phungdorakli Atopa pawamana dengue gi phibam yengsinanaba center na state UT singda central team sing thakre leba asida dengue ga mari lainana oirakliba phibam asibu yengsinanaba Union Health Ministry na expert sing goeba central team sing leba asigi tuan bi state mapanamadi UT singda thakre hari team asina state amadi union territory sing adugi health authority singda public health measures sing yauna technical goeba guidance pigani haidi warebasi Haryana Punjab Kerala Rajasthan Tamil Nadu UP Uttarakhand Delhi amadi Jammu and Kashmir dengue gi case hengalakraba matungda laukhibani
expert team sing asigi manungda National Center for Disease Control amadi National Vector-Borne Disease Control Program gi official sing yauri hiram asigi mari lainana central government state mapan amadi union territory sing asigi health ki principal secretary sing amadi health services ki director general singda office memorandum amamam thakre haina sufungdorakli loisilakpoina topa paw mana aikoina sectiondrabadi anauba crisis lakpa yai PM Narendra Modi Leibano sina vaccine dose billion ama yobung amle haiduna sectiondrabadi anauba crisis ama lakani haina Leibano sigi Prime Minister Narendra Modi na vaccination ki sang name liba district singa loinena pangthokiba review meet ki manungda fongdokre mangna makha tana hai haujuk pawbra COVID-19 gi ngakthonaba vaccination gi tawbigi sang khumang soksina sangsinwa ngamlibasi nakhoi gi honna jamani administration gi member khudimak loinena asa workers sing mathau ningthina tawki manung hanjinma mafam singda mile kya khongna satuna vaccine kap ki haiki adubo vaccine dose billion ama yore haiduna aikoina sectiondrabadi anauba crisis ama lakpa yai haina PM na makata na funduki amaromda Prime Minister COVID-19 ki vaccination ki sang name liba mafam sing Manipur yauna Nagaland Meghalaya Arunachal Pradesh Jharkhand amadi Maharashtra na sing state sing district nifu rom ga loinena ngasi virtual review meeting ama pangthokre hari ngasi gi mifam adu tuwa state kya gi minister sing saruk ya ki hari mifam adu adult population gi oina vaccination ki sang sar 50 yaudriba district sing amadi ani suba dose ki oina sang nemna saliba district sing da maru eba miyeng thamduna khana naina khiyai ki panba yabadi India ki oina haujuk lairiba vaccination ki apunba dose masing asi leba pokpa phawbuda billion 1.07 ni masigi manungda November ani da vaccination dose lakh 13 hena kapa ngam khibani haina pausna makata na fongdorakli Pau suru silak po na mukha na mayam video footage masang tanga mayam na thamjaram ge mobile phone do oina Lagao park sana sanarakle habisigi matang sida video footage ma mayam na thamjaram ge mayam loifu miyeng taminasi Munda sute. Tabro. Munda sute. Munda sute. Sina tambang. Ai ni munda sute. Sute ki tamo. Sina tambang. Yare ko. Ole. Kaino ole kaino. Ole. Munda sute munda sute. Tabi. Munda sute. Angang ba? Janji oh. Angang ba? Tek munda. Pacha sute kani. Tambang. Munda. Tambang bai ko. Pacha taman ko mo. Munda kun. Tambang. Tambang hom ni. Yang kayu. Tambang ni tani. Sute long solo. Tabi. Mangi akong. Tabi. Yang kayu. Koi maru phagi da. Koi kanu da ai plate da. Tabi. Kwak. Sila de. Tabi. Insin. Sunai tamu. Tabi. Plek kun. Ai. Ajay. Tabi. Koi kai na. Plek atare sina kwak. Ajay. Amu da sisa ba. Insin lagi. Kau ke ko. Kau ni thawa yadre. Kongo dana kwak. Sillo dana insin. Plek. Tamba dure kunda. Kwak. Ale chuteo. Tara lang selo. Tamiro. Sita bro. Tabiyo. Aje maru pha mobile bugi da application pi doi ne. Tabiyo. Maru pha ki tagiyo je. Kwak munda. Tabiyo.